ꯄꯥꯎꯔꯧ ꯄꯟꯗꯨꯞ ꯀꯨꯟꯒ ꯃꯉꯥ ꯃꯈꯣꯏ ꯑꯁꯤ ꯖꯤꯍꯨꯗꯥꯒꯤ ꯅꯤꯡꯊꯧ ꯍꯤꯖꯤꯀꯤꯌꯥꯒꯤ ꯃꯤꯁꯤꯡꯅ ꯁꯤꯟꯗꯣꯛꯍꯧꯕ ꯁꯣꯂꯣꯃꯣꯟꯒꯤ ꯄꯥꯎꯔꯧꯁꯤꯡꯅꯤ꯫ ꯍꯤꯔꯝ ꯑꯃ ꯂꯣꯠꯇꯨꯅ ꯊꯝꯕꯁꯤ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯉꯥꯜꯅꯤ, ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯃ ꯊꯤꯗꯣꯛꯄꯗꯤ ꯅꯤꯡꯊꯧꯁꯤꯡꯒꯤ ꯃꯇꯤꯛ ꯃꯉꯥꯜꯅꯤ꯫ ꯑꯇꯤꯌꯥ ꯅꯣꯡꯗꯣꯟꯒꯤꯗꯃꯛ ꯑꯋꯥꯡꯕ, ꯃꯥꯂꯦꯝꯒꯤꯗꯃꯛ ꯑꯔꯨꯕ ꯃꯇꯧ ꯑꯗꯨꯒꯨꯝꯅ ꯅꯤꯡꯊꯧꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯊꯤꯗꯣꯛꯄ ꯉꯝꯗꯦ꯫ ꯂꯨꯄꯥꯗꯒꯤ ꯃꯊꯤ ꯁꯦꯡꯗꯣꯛꯎ, ꯑꯗꯨꯗꯒꯤ ꯂꯨꯄꯥ ꯁꯨꯕꯒꯤꯗꯃꯛ ꯄꯥꯇ꯭ꯔ ꯑꯃ ꯊꯣꯛꯂꯛꯀꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯥꯡꯗꯒꯤ ꯐꯠꯇꯕꯁꯤꯡ ꯂꯧꯊꯣꯛꯎ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯐꯝꯕꯥꯜ ꯙꯔꯃ ꯆꯦꯟꯕꯗ ꯂꯦꯡꯗꯅ ꯂꯤꯡꯈꯠꯀꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯥꯡꯗ ꯅꯁꯥꯃꯛ ꯑꯊꯣꯏꯕ ꯁꯥꯒꯅꯨ, ꯑꯆꯧꯕ ꯃꯤꯁꯤꯡꯒꯤ ꯃꯐꯝꯗ ꯂꯦꯞꯀꯅꯨ, ꯃꯔꯝꯗꯤ ꯅꯍꯥꯛꯀꯤ ꯃꯤꯠꯅ ꯎꯈ꯭ꯔꯕ ꯑꯉꯝ ꯑꯊꯧꯒꯤ ꯃꯃꯥꯡꯗ ꯅꯍꯥꯛꯄꯨ ꯆꯣꯞꯍꯟꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯦꯡꯈꯠꯄꯤꯌꯨ ꯍꯥꯏꯅ ꯅꯉꯣꯟꯗ ꯍꯥꯏꯕꯅ ꯍꯦꯟꯅ ꯐꯩ꯫ ꯋꯥꯌꯦꯜꯁꯪꯗ ꯇꯍꯥ ꯇꯍꯥ ꯆꯠꯀꯅꯨ, ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛꯀꯤ ꯌꯨꯝꯂꯣꯟꯅꯕꯅ ꯅꯍꯥꯛꯄꯨ ꯏꯀꯥꯏꯕ ꯅꯪꯍꯜꯂꯕꯗ ꯑꯔꯣꯏꯕꯗ ꯅꯍꯥꯛꯅ ꯀꯔꯤ ꯇꯧꯒꯗꯒꯦ? ꯅꯍꯥꯛꯀꯤ ꯌꯨꯝꯂꯣꯟꯅꯕꯒ ꯅꯍꯥꯛꯀꯤ ꯋꯥꯊꯣꯛ ꯌꯦꯠꯅꯧ, ꯑꯇꯣꯞꯄ ꯃꯤꯒꯤ ꯑꯔꯣꯟꯕ ꯑꯗꯨ ꯐꯣꯡꯗꯣꯛꯀꯅꯨ, ꯅꯠꯇ꯭ꯔꯕꯗꯤ ꯃꯗꯨ ꯇꯥꯕ ꯃꯍꯥꯛꯅ ꯅꯍꯥꯛꯄꯨ ꯏꯀꯥꯏꯕ ꯅꯪꯍꯟꯒꯅꯤ, ꯅꯍꯥꯛꯀꯤ ꯐꯠꯇꯕ ꯃꯤꯡꯆꯠ ꯂꯩꯍꯧꯔꯅꯤ꯫ ꯃꯇꯥꯡ ꯆꯥꯅ ꯍꯥꯏꯕ ꯋꯥꯗꯤ ꯂꯨꯄꯥꯗ ꯍꯛꯄ ꯁꯅꯥꯒꯤ ꯍꯩꯇꯨꯞꯀꯨꯝꯕꯅꯤ꯫ ꯇꯥꯔꯤꯕ ꯃꯅꯥꯗ ꯑꯁꯤꯡꯕ ꯃꯤꯅ ꯋꯥꯔꯛꯄꯤꯕ ꯑꯗꯨ ꯁꯅꯥꯒꯤ ꯅꯥꯏꯟ ꯑꯃꯁꯨꯡ ꯑꯁꯦꯡꯕ ꯁꯅꯥꯒꯤ ꯂꯩꯇꯦꯡ ꯑꯃꯒꯨꯝꯃꯤ꯫ ꯃꯍꯩ ꯃꯔꯣꯡ ꯂꯣꯛꯄꯗ ꯎꯟꯅ ꯄꯨꯔꯛꯄ ꯑꯏꯪꯕꯒꯨꯝ ꯊꯥꯖꯕ ꯌꯥꯕ ꯄꯥꯎ ꯄꯨꯕ ꯃꯤꯅ ꯃꯍꯥꯛꯄꯨ ꯊꯥꯕ ꯃꯈꯣꯏꯗ ꯑꯣꯏꯔꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯄꯨꯁꯤꯡꯒꯤ ꯊꯋꯥꯏ ꯏꯪꯊꯍꯜꯂꯤ꯫ ꯈꯨꯗꯣꯟꯒꯤ ꯃꯔꯝꯗ ꯆꯤꯟ ꯊꯤꯗꯨꯅ ꯆꯥꯎꯊꯣꯛꯆꯔꯤꯕ ꯃꯍꯥꯛꯇꯤ ꯅꯣꯡ ꯌꯥꯎꯗꯕ ꯂꯩꯆꯤꯟ ꯑꯃꯁꯨꯡ ꯅꯨꯡꯁꯤꯠꯀꯨꯝꯕꯅꯤ꯫ ꯀꯨꯏꯅ ꯈꯥꯡꯕꯅ ꯑꯉꯝ ꯑꯊꯧꯕꯨ ꯌꯥꯍꯟꯕ ꯉꯝꯕ ꯌꯥꯏ, ꯑꯊꯣꯠꯄ ꯂꯩꯅ ꯁꯔꯨ ꯊꯨꯒꯥꯏ꯫ ꯅꯍꯥꯛꯅ ꯈꯣꯏꯍꯤ ꯐꯪꯂꯕ꯭ꯔꯥ? ꯅꯍꯥꯛꯅ ꯑꯣꯛꯀꯗꯕ ꯑꯗꯨꯇ ꯆꯥꯎ, ꯅꯠꯇ꯭ꯔꯕꯗꯤ ꯍꯦꯟꯖꯤꯟꯃꯟꯗꯨꯅ ꯅꯍꯥꯛꯅ ꯑꯣꯒꯅꯤ꯫ ꯅꯍꯥꯛꯀꯤ ꯌꯨꯝꯂꯣꯟꯅꯕꯒꯤ ꯌꯨꯝꯗ ꯇꯣꯏꯅ ꯆꯠꯀꯅꯨ, ꯅꯠꯇ꯭ꯔꯕꯗꯤ ꯃꯍꯥꯛꯅ ꯅꯍꯥꯛꯄꯨ ꯄꯦꯜꯂꯅꯤ ꯑꯃꯁꯨꯡ ꯅꯍꯥꯛꯄꯨ ꯌꯦꯡꯊꯤꯒꯅꯤ꯫ ꯃꯍꯥꯛꯀꯤ ꯌꯨꯝꯂꯣꯟꯅꯕꯒꯤ ꯃꯊꯛꯇ ꯃꯤꯅꯝꯕ ꯁꯥꯈꯤ ꯄꯤꯔꯤꯕ ꯃꯤꯗꯤ ꯆꯩꯇꯨꯞ ꯊꯥꯡꯁꯥꯡ ꯑꯃꯁꯨꯡ ꯑꯊꯧꯕ ꯇꯦꯟꯖꯩꯅꯤ꯫ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯗ ꯊꯥꯖꯕ ꯌꯥꯗꯕ ꯃꯤꯗ ꯊꯥꯖꯕꯗꯤ ꯐꯠꯇꯕ ꯌꯥ ꯑꯃꯁꯨꯡ ꯍꯪ ꯅꯥꯟꯊꯣꯛꯂꯕ ꯈꯣꯡ ꯑꯃꯒꯨꯝꯕꯅꯤ꯫ ꯑꯏꯪꯕꯗ ꯐꯤ ꯂꯧꯊꯣꯛꯂꯤꯕ ꯃꯍꯥꯛꯀꯨꯝ, ꯈꯔꯤꯗ ꯍꯩꯖꯤꯟꯕ ꯑꯁꯤꯟꯕ ꯃꯍꯤꯒꯨꯝ ꯊꯃꯣꯏ ꯁꯣꯛꯄ ꯃꯤꯒꯤ ꯃꯐꯝꯗ ꯏꯁꯩ ꯁꯛꯂꯤꯕ ꯃꯍꯥꯛꯁꯨ ꯑꯣꯏ꯫ ꯅꯍꯥꯛꯀꯤ ꯌꯦꯛꯅꯕꯅ ꯂꯥꯝꯂꯕꯗꯤ ꯃꯉꯣꯟꯗ ꯆꯥꯅꯕ ꯇꯜ ꯄꯤꯕꯤꯌꯨ, ꯃꯍꯥꯛꯅ ꯈꯧꯔꯥꯡꯂꯕꯗꯤ ꯃꯉꯣꯟꯗ ꯊꯛꯅꯕ ꯏꯁꯤꯡ ꯄꯤꯕꯤꯌꯨ, ꯃꯔꯝꯗꯤ ꯅꯍꯥꯛꯅ ꯃꯍꯥꯛꯀꯤ ꯀꯣꯛꯊꯛꯇ ꯑꯔꯥꯕ ꯃꯩꯇꯥꯜꯁꯤꯡ ꯄꯩꯁꯤꯟꯒꯅꯤ, ꯑꯗꯨꯒ ꯖꯦꯍꯣꯚꯥꯅ ꯅꯍꯥꯛꯄꯨ ꯃꯅꯥ ꯄꯤꯕꯤꯒꯅꯤ꯫ ꯑꯋꯥꯡꯒꯤ ꯅꯨꯡꯁꯤꯠꯅ ꯅꯣꯡ ꯄꯨꯔꯛꯏ, ꯃꯤꯋꯥ ꯉꯥꯡꯕ ꯂꯩꯅ ꯑꯁꯥꯎꯕ ꯃꯥꯏꯊꯣꯡ ꯄꯨꯔꯛꯏ꯫ ꯁꯧ ꯁꯧ ꯂꯥꯎꯒꯟꯕꯤ ꯅꯨꯄꯤꯒꯤ ꯌꯨꯝꯗ ꯂꯩꯃꯤꯟꯅꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯌꯨꯝꯊꯛꯀꯤ ꯃꯆꯤ ꯑꯃꯗ ꯂꯩꯕꯅ ꯍꯦꯟꯅ ꯐꯩ꯫ ꯏꯁꯤꯡ ꯈꯧꯔꯥꯡꯂꯕ ꯊꯋꯥꯏꯗ ꯑꯏꯪꯕ ꯏꯁꯤꯡꯅ ꯑꯣꯏꯕꯒꯨꯝ, ꯑꯊꯥꯞꯄ ꯂꯩꯕꯥꯛꯇꯒꯤ ꯂꯥꯛꯄ ꯑꯐꯕ ꯄꯥꯎꯁꯤꯡꯁꯨ ꯑꯣꯏ꯫ ꯏꯁꯣꯔ ꯅꯤꯡꯗꯕ ꯃꯤꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄ ꯉꯝꯗꯕ ꯙꯔꯃ ꯆꯦꯟꯕ ꯃꯤꯗꯤ ꯑꯅꯩꯕ ꯏꯐꯨꯠ ꯑꯃꯁꯨꯡ ꯁꯦꯡꯗ꯭ꯔꯕ ꯒꯨꯍꯥꯒ ꯃꯥꯟꯅꯩ꯫ ꯈꯣꯏꯍꯤ ꯌꯥꯝꯅ ꯆꯥꯕ ꯐꯠꯇꯦ, ꯃꯁꯥꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯊꯤꯕ ꯑꯗꯨꯁꯨ ꯃꯇꯤꯛ ꯃꯉꯥꯜ ꯅꯠꯇꯦ꯫ ꯃꯁꯥꯕꯨ ꯈꯨꯗꯨꯝ ꯆꯟꯖꯗꯕ ꯃꯍꯥꯛꯇꯤ ꯀꯤꯟꯊꯔꯕ ꯑꯃꯁꯨꯡ ꯆꯦꯛꯄꯜ ꯌꯥꯎꯗ꯭ꯔꯕ ꯁꯍꯔꯒ ꯃꯥꯟꯅꯩ꯫